Jiribam District ki Babupurad laiba ILP counter asi athuba matamda sangaduna mathau tawhanbiyu haina Jiribam da lairiba tongan bamyoi singna lainga ki pungning chingsilakli Imphal Impact News na district asi ki mayol maktada laiba ILP counter yengsilubada Loinana ILP counter asigi matangda Jiri Development Organization ki Secretary H Priyanandana unabada Priyanandana Englishingani kundagi Jiribam mayolda Assam ga tainariba thong asigi manakta temporary ILP counter thamduna ngasi fawbu lakli adubu mamang chahida laingak na matam ga chunaba mongda ILP counter saba loisilabasu ngasi fawbu mathau pangthokpa leitre Jiribam ki Babupurada lairiba railway station asida lairiba ILP counter asisu sangaduna mathau tawbagi mamita de asigumba lainga ki thawong asina lamdam asida ILP chanarabasu kadai fawbada mitop sing khandokpa ngamlabage haiba asi achoba wahang ama oiri hairakli Impact News na temporary ILP counter da mathau tawriba miyoi sing unaduna ILP ki matangda hangbada nongmada mapandagi lakpa miyoi chama ki yankhai rom Jiribam daki ILP ticket lauduna Manipurda changli makhoi sing asi temporary permit ngakta pi loinana hauzik lairiba temporary counter asisu nungsa yamna saba matamda khudong chadaba kaya mayok nei haiba wafam thamlakli Jiribam da hariba ILP ki temasi karamba mawongda chanari ge habisi praja singi tobo wahang ama ore ILP ki counter ILP ki office asi mamang sahi 2023 da thaba akhoi complete lore hojik phawda mathau tawdana leibadi adum leiri maru oina Jiribam ki railway station ILP ki counter di lei aduga hariba counter asi su mathau tawde maram aduna hariba sing asi Jiribam ki Manipur gi leingak amadi mari leinaba authority singna yamna thuna midyam changbiduna hariba counter sing asibu mathau tawhan Loinana hariba ILP ki system asibu fajana yengchin biduna Manipur bo mitop singdagi amuktang di kannanaba honabiyu